अहानबदा मरुइबा पाउ पिजरी JSC against the brutal killing of Takhelamba Manoranjan na ngasi ayu pung mangadagi hauduna Manipur pumbada kaukiba pung nifunipan gi general strike na miyam gi punsida chauna akaiba pikre Ningthau khongkha khunogi kunjamari kuki khulai paiba singna hatok lamba duga mari lainana semkiba JSC ga chief minister ga ngasi unakre yanaba puraktriba fawba kunjamari gi hakchang laukiroi haina JSC gi convener RK Tombi Shanana phongdorakli amadi thamapan phajilaklaba irang asina maram oiraga kham thengna wanaraba lamdam asigi miyamna apunbagi pangalama sagalagli ba asi ubada nungaiba fawi haina kokomigi coordinator Jitendra Ningombana phongdorakli